Lakhipuronline na puthok saba July ki tang manga irai numit ki Khomjinba Pao tabirase ahanbada maroi Pao Barak Tampak ki zila ahum handak ahumlak suboi nai chaw mayok nare Karingban zila ki school sing matam kaktana suti lauthokre Soibam Sarat Kumar Mihat Kamari Lenana Sem Kiba Jesina Wakat Mipam Makachathari Agartala dagi lakhiba mitei nupi kayana jiribam da laktuna relief camp ta tengbang khre amasung football field ahumuki chang da chawgada ba asteroid ama prithvi gi yamna nakna paiga dore Haujik mapungoi ba pau tabirase Barak Tampak ki jila ahumda handak ahumlak subo oina nangliba ising ichaw asida Karingban jila da school ayamba ichaw gi awap mamayok na bana marab oiraga jila asigi private amadi government school khudingmak ngarangdagi matam kaktana suti lauthokre haila kandi amasung kasar jila dasu jum kaya ising na thumjinbadagi ichaw gi awap mamayok nare Silchar sahar gi anema mafam sing Kalibari Chor Annapurna Ghat ka thangnaba mafam singda jumda ising changle aduga Ambikapoti Silongpoti Sunai Road na chingma mafam singdasu ising thumjinkhre Silchar Annapurna Ghat ta ngarang numidang wairam pung tarukta Barak Turel gi ising imai khudong thiba leigi meter amaga centimeter kunhumdoi mathakta leikhi Badri par oiraga Kasipur chatpalambi ising thumjin khibadagi gari chathok chasin thingkhre Assam University ki Controller of Examination ki cherolama ki matungina University asigi makhada leiba jila manga gi college kayamarom ising ichawna maram oiraga oiragliba phibam asida hairiba college sing asida ngasi July gi tang manga amasung hayeng July gi tang tarukta pangthokani haina tawramba parikha sing jaithokre makhatana anoba parikha gi numit sing lauthorakani haina Cherola sina hairi Manipur da numit kharani leptana nong chubana haujik oiragliba ichawgi phibam asina maram oiraga rajya asigi mahisang kaya thumjin kibana ngasi amasung hayeng irai amasung thangja numit Manipur gi private amadi government school khudingmak makhatana suti lauthokre Manipuri Brahman Mahasabha Kasargi Akhanaba Mifam ama ngarang Jun gi tang marida Sri Babu Tombi Sarmana Mifam apoiduna phamkhiba mifamda Mahasabha asigi founder president oibiramba Sipnath Sarmana haukiba Jun gi tang kunma panda leikhidabada awapa phongdokre loinana leikhidabagi thawaina lairamlenda ingna chekna leirunabagi Ishor gi khoya khada thoni jakhi numida sigi mifamna Lakhipur constituency gi kaikhumna jariba MLA Sri Kausik Raibo Assam gi Mantri Sabha da yahonnanaba Assam gi Chief Minister Himanta Biswa Sarma gi mafamda wakat cherol ama thaduna taksin khre haina Manipuri Brahman Mahasabha Kasar gi Vice President Abhiram Sharma gi cherol ama da hairi Soibam Sarat Kumar bu tamthina hat ki bathodok aduga mari leinana sem ki ba jesina makha chatharakpo ena ngarangsu Dibong Ichel Club ta Laikai Maira Ima Singi Oiba Wakat Mifam ama phamkhre JSC ka Manipur lenga ka yana ki ba wapambo ngasi phawbada thabak oina pangthok piraktabagi JSC na jungitang kuntaretagi jiribam da leiba lekai khudingda democratic oiba mongda wakat mifam phamduna lakiba asigi manung channa ngarang Dibong gi Ima Singna wakat mifam asi phamkibani wakat mifam asida Soibam Sarat Kumar gi mihatpa khudakta bhagadabani yelhomi singda singnarakpa lemna tharoi narco terrorist maru phangna moktatkadabani Kuki refugee sing Manipur da laiba yaroi Manipur gi saktam kaiba yaroi Manipur imana yaifare haiba kholaw kaya lauduna wakat mifam adu chathaki wakat mifam asida saruk yakibi Ichel Club Dibong gi member Sorok Khaibam Tanuja Debina haikibada JSC amadi Dibong Maira Paibi singna wakat mifam asi phamjabagi maramdi Soibam Sarat Kumar gi mihatta chenaba miyoi sing adubu lainga kaya nakibagi matung ina chayol ani phawbada phaduna ain gi oiba charak pigadabani haiduna yanakibadu thabak oina pangthok piraktabadagi wakat mifam asi ngasi phawba pangthoktuna lakpani athuba matamda JSC ga lainga kaya nakiba warebadu thabak oina pangthok piu haiki aduga JSC na changsilakpa khongjang kaya dasu Dibong gi Maira Ima Singnasu sagutkani haina phongdokhi Masi ekona sanction jariba sit and protest khongchat asi laikhidraba jungi tarik tarukta laikhidraba Soibam Sarat Kumar bu kuki terrorist sing da mihat thina hatiramba adugi matang da jungi tarik mapanda lengaka JSC jariba ngi JSC ga meeting amada
ꯅꯨꯃꯤꯠ 15ꯒꯤ ꯃꯅꯨꯡꯗ ꯃꯤꯍꯥꯠꯄ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯃꯤꯠ 15ꯒꯤ ꯍꯦꯜꯂꯕ ꯐꯥꯎꯕꯗ ꯀꯔꯤꯒꯨꯝꯕ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯕꯤꯗꯕꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯗꯤꯕꯣꯡꯒꯤ ꯏꯆꯦꯜ ꯀ꯭ꯂꯕꯀꯤ ꯃꯩꯔꯥ ꯄꯥꯏꯕꯤꯒ JSCꯒꯤ ꯃꯈꯥ ꯄꯨꯟꯁꯤꯟꯅꯔꯒ ꯁꯤꯒꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯁꯤ ꯐꯝꯖꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯃꯤꯍꯥꯠꯄ ꯑꯁꯤ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯛꯄꯤꯗ꯭ꯔꯕꯗꯤ ꯑꯁꯤꯗꯒꯤꯁꯨ ꯍꯦꯟꯕ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯖꯤꯔꯤꯕꯥꯝ ꯑꯣꯜ ꯖꯤꯔꯤꯕꯥꯝꯒꯤ ꯑꯣꯏꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯑꯗꯨꯗꯒꯤ JSCꯒ ꯄꯨꯟꯅ ꯑꯆꯧꯕ ꯈꯣꯡꯆꯠ ꯀꯌꯥꯁꯨ ꯆꯪꯁꯤꯜꯂꯛꯄ ꯌꯥꯕꯒꯤ ꯐꯤꯕꯝ ꯂꯩꯔꯤ ꯑꯗꯨꯅ ꯑꯩꯅ ꯂꯩꯉꯥꯛꯇ ꯋꯥꯀꯠꯆꯔꯤ ꯃꯗꯨꯗꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤꯕꯨ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯁꯣꯜቭ ꯇꯧꯕꯤꯅꯕ ꯍꯥꯏꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯊꯦꯡꯛ ꯌꯨ Lakhipur online channel asibu yengbiribasingna paw asibu like amadi share tawbiu amadi hojik phawba channel asibu subscribe tawbidribasingna subscribe tawbiu Jiribam district ki sorok atingbi khunok dalaiba S Sarat Kumar Singbo kuki ni haina chingnaba singna mihat thina hatok lamba matungda irang thokpadagi Jiribam gi mapam kayada lanjinna tuna lairiba relief camp singda mapan Manipur dagi leptana mateng panglakli ngarangsu Jiribam gi Vidyanagar multi sports complex indoor hall Jiribam higher secondary amadi Jingdong Laikai upper primary school da hangliba relief camp singda Tripura dagi takhel lei mateng banglop Agartala gi secretary Khoisnam Ongbi Birlana Luchingduna Relief Camp Sing asida angang singi sananaba pot sing acha thak sing ising hagis amadi ahan singi blanket macha tengbangkhre saruk jakibi takhelei matengbang lup Agartala Tripura gi secretary Khoisnam Ongbi Birlana haikibada Jiribam gi Relief Camp Sing asida Agartala da leiba Puthiba Welfare Society Imoinu SSG Group Panthoibi SSG amadi Tripura gi mitei nupi singna angamba puthokna tuna tengbang zabani haiki makata na haikibada Chahi ama helaba Manipur gi irang asida ikhoina Jiribam gi irang na soglaba mafam asida mateng pangsi haiduna laksaba sida Jiribam da leiriba azuka amadi aiba aibi singna mateng pangtuna relief camp sing asida chatuna mateng pangzabani Manipur lengak na athubada mahusa ki punsi marilda hanjilhalu haina sumakata na phongdokhi Ikhoje Agartala Tripura Agartala dai laksabani ai iming Khoisnam Ongbi Birola kaujai ai New Delhi Sahitya Academy ki board member ni akoi nupi loop akoi gi takhel leima tengbang loop hariba sangsthana sigi ai secretary ju ojai mathangda akoi gi Agartala gi Puthiba Welfare Society amasung Imoinu SSG Group Panthoibi SSG Group Bamutia hariba mayam sigi akoi nupi khara mayam hina khomjallaga akoi na ngamjaba ngasi Manipur da sahi mahena lanje tawre dui mathang da jiri da June gi date 6 tagi haureiba lanje akoi na oja sarat aina ama leihidaba ubasiga ai jam nungai jade akoi su ngamjaba mateng khara pangji haina akoi na nupi mayam je akoi haina raga mayam team ma oina aina team gi head oina mayam je pujara laksabani lakpa matungda jiri gi asiga akoi gi main oina jiri gi ajuka gi Ojasingga de aiba akoi gi aiba kangogi ta oiba lupsu lei adugi lup akoi mayam je punchalaga chasi aina moina akoi gi mateng pangbirana mafam siga pura aga akoi laksabani jam nungai te tauriba thodok se ngasi chahi ma henjale akoi je maitai ma oirubani na minam nam da leijaraga su akoi na mitai gi awaba se ubada akoi jam nungai tana khangi adubu akoi na upai di leite kari di tauni aduga aina hajaning madi Manipur gi government maigai dagi tauriba thodok lan asise athubida loishallaga lan se loiraga akoi gi irei cha sing na ngasi relief camp da leiriba asi mai maramdamda hanjannaba kari maina hanjangani asi makoina honabiduna lan je athubida loishanbiba asi jam pamjai atai di ai kari haini asi akoi leiriba Tripura da leiriba maitai punamaksu akoi khallubada jam nungai jade hariba tauriba thodok watok punamakse ubada akoi jam pendaba poi government gi maigai da aina hajaningbadi athubida lanje loishanbiba relief camp da leiriba mayam gi jum mai chak kina property manghiba mayam jingje asi kamai tawna hanjanbiba moina athubida hanjanbiba asi jamna panjai asi hairaga
lamtai khunawdagi lanjenaragtuna Vidyanagar Sports Complex Indoor Hall asida leiribi nongmaithem Sobita Debina Tripura dagi ichesel sing lakpiduna mateng pangbiba sida thagatpa phongdokhi Sobita na makhata na hai jungi tang tareta makhoibu puthorakhibani puthorokpa matamda makhoigi pukningda jingnaba phawkhi jiribam jawrakpagi ngayak matungda yummai thadokpiki matamaduda aikhoibu lamtai khunawdagi puthoraktana security matik chana thambiramba thoklabadi thokhiba thodok asi thoklamdabasu yai aikhoibu athuba matamda isa isa gi jumda hanjil hanbiu haina makhata na phongdokhi Dari ai gini namai tem Sobita kauri ai laibhamna lamdai kunau adagi asigai na lelekem siga hanga lai sina Vidyanagar Complex Hall haina siga akoi si tang taruki thogok thokra matung duga akoi si tang taruki si akoi laibham jaham khangdana ada police ta akoi boro begragi police station da nunghang ji male matung da akoi si ngang api pasu jam jauri ahan jing jam jauri asi thawok si jiri bam da thokui bani na akoi sona ji choidan thobani haiba si akoi tingna ba laibadagi akoi ne SP da akoi kudang lauda adai OC dai tawra kudang laujaraga SP da to haijabade SP na mu line lauraga CO ga pau phauna raga asarai pon tharaga akoi si puthokpirakoni si mapam jiga tang tare siga puthoga siga si tang tare ki pung tare ki duga siga thongare Vidyanagar siga thonga matung dagi di akoi si mayam si laibam jabam gi dum khanaringa da adagi tholakpa matam da su asarai pon puthokna akoi tholakpa matam da su mayam si punjal laga laira ko de akoi ji wakhan ji thokla bom po eba kari gina bade akoi ji ma sumai loi puthokpiraga akoi ji mai tharani ha baji akoi ji sana chingna jara mi se sumai akoi ngakpi sengbi na base akoi leira magadi akoi dubai gi akoi ngasi sumai thoi ba thabok se akoi na ngak chen ba mi leibira magadi akoi ta ima sumai na thoki to mai ji tharo madra kale akoi ngakpi sengbi na mi leite ba security leite bagi akoi sumai na tholok pada thola matung da sigai ji tholaga pung tare ta thonga matung da pung tara da butangan gi mai tha ba haura ba da mai am ju wa lo kapna re butangan gi thara bani na butangan gi lora ko Harinagar baro da thare lamdai khunong ji pung mari da thare akoi phone kim de phone ada ju khun nga ko ne ichai naw sing le hori akoi ahan jing khar pura no chalo akoi je le ho ga na akoi gu mai mana bi su khun nga ko le hori akoi khara di le ge no na masu macha sing ge akoi de loi dai ta to ro ga sinara ga thara ko ne la ko ne adai pung mari de gi mai si mai tha ba se hore bom mo ka yo nong mai prong ka pe khun da changna police khara ga lai ba do mo si to bong khang da jang na lo pa che le te ma phone to ro ka no akoi na nu pa sing ju jau re ba adon moi na ite ma phone to ro ki na ji ki jam na nong mai yo bo mo moi na to rai bi si di akoi le bam ji rotation pha ga di akoi bo ka na to ko ja ha da na moi na to na ko de gi pung tare ba eu ki pung tare ki sai si ga de gi di moi na phone do phauna da matung daga mo police ka waris marak thakna government gi side tai di kari asida awat apa mateng pangbirate government gi side gi di hangi ki budi chana bathang na ba gi mateng dum taujari adagi magai kacharon dai su lae Tripura dai su ji Tripura Agartala gi side tai su isi hoina laktana ko da su khana tabiram amamang da su Agartala gi nan lame adu maming budi laira Tripura gi Agartala gi su lame koila sogi group ma su lame aduga Jiribam Forest Division na sinduna ngarang Ban Mahotsav Thauram pangthokre Thauram adu SP Jiribam M Pradeep Singh ADC Thokjom Manoranjan amadi DFO Elangbam Nirmala Chanuna Mithunglen ikai khomna jaba mithung amadi mifam mapu oiduna pangthokhi ayukpung mapanda chingdong lekai da leba DC office complex amadi ucha tholgi ningsing khul biodiversity park ta uchara thakhi All Manipur Gauranga Lila Artists Association Imphalna Hizam Dewan Leikai Thangmai Bandalaiba Ima Nongalaima Mitin Sanglenda Workshop Production Gauranga Lila Utpagi Thaurmama Pangthokre Thauramda JN Manipur Dance Academy ki Director Pukrambam Bilasna Chief Guest Sangit Natak Academy Awardee Dr. Leima Pokpam Lakpatina President Bharat Lenga ki Eastern Zonal Cultural Center Kolkata ki Member Buddha Chingthamna Akhanaba Lengbirak Boiki
lamdam asida mangsilakliba art form kaya asi kannanabagidamag seminar asi pangtokpani haina chief guest ki warolda director Pukramba Bilas na phongdoki ima Brinda Sakina art form asigidamak kathok piramba kayabu ningsingki thaurum gamari lenana ahal oiraba sangit natak academy award yumnam jatra amasung child artist kayabu ikai khumnaba uttuna kudol kaya sutamki nat sankirtan hodoktuna gauranga lila ki kumaisu miyam mangda utki Football field ahumuki changta chawgadaba asteroid ama prithibigi yamna nakna paigadori asitanatana prithibigi mafam amada thomjillabasu yana leiri hairi ningsingba yai ngasidagi chahi chamaga 13 ki mamangda ingkumja 1989 gi jun gi tang 13 da Siberia gi jungle amada sundrangdagi paiselaki by asteroid amana thomjinduna square kilometer 1200 gi oigadaba mafam mangta kanki hairiba mafam aduda hauba chawra chawra ba pambi crore 9 rom gi changta manghanki matam amada malemasida mapu oina palamba dinosaur sing asteroid toina tasilakpadagi malemasida mutkibani haibagi wari leiri handak tariba sina meter 490 pak chawgadaba football field ahumuki changda chawba asteroid ama lagliba 1918 chahi asigi April gi tang 13 da prithibigi yamna nakna paigani hairi asitanatana prithibigi mafam amada thomjilaba yana su leiri hairi hiramasigi matangda Bharat ki Indian Space Research Organization ISRO gi chairman S Somnath na hai malem ki tijiloi singna hiramasigi matangda wa ngangnari khanari Apophis asteroid asina prithibigi manak naktam paigadaba sigi matangda Japan NASA European Space Agency amadi ISRO na kupna thijingani haina mahakna phungdoki nungairaba pau Kasar Phulertolda Holistic Therapy Center ama hangdokjare yoga acupressure amadi physiotherapy gi matengna adomgi khwang naba khud haigatpa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba hakchangi nungaitaba kaya laengnanabagi tamak ngasimak lengsin biragu Senior Consultant Yoga Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nongmaijing natabada numit khudingi ayuki pung 8 dagi numidangi pung 3 phawba layengzari Mobile number 8638078821 ni Kanganjaba ama Health Care amadi Paramedical Science da University Grants Commission na sakhanglaba chahi amagi diploma chahi anigi advanced diploma aduga chahi ahumgi Bachelor of Vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba haure Health Care gi field da skill development oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass taurabasina tamba yaraba coursing asi tamduna isana isabu thabak bijabagi kudong saba lobiyo aduga nursing yoga attendant first aid training emergency medical staff amadi RMP course na chingbagi atenba matamgi oiba course singi tamaktasu admission haujare SM Dev Civil Hospital Silchar practical topagi kudong chaba su thanjari akupa maroli damak Institute of Medical and Paramedical Science Ismail Market Central Road Silchar Lingsibirabu natraga mobile number 93957324456 da pau phaunabiu Aroibada maroiba pau amukhanna Barak Tampak ki jila ahum handak ahumlak suboi nai chaw mayoknare Karingban jila ki school sing matam kaktana suti lauthokre Soibam Sarat Kumar Mihat Kamari lenana sem ki ba JSina wakat mifam makacha thari Agartala dagi lakhiba mitei nupi kayana jiribamda laktuna relief camp ta tengbangkhre amasung football field ahumuki changda chawgada ba asteroid ama prithibigi yamna nakna paigadori Lakhipuronline YouTube channel gi pau sandok chaba ngasigi oinadi matang asida loijare